था कुनमातो हेना मणिपुर थोक्लिबा इरांग असी तोंगान तोंगानबा इंडिया की मफम कयादगी मियोय कयाना तोंगान तोंगानबा नेरेटिव पुथोक्तुना लाना उहनबा याबगी फिबम अमदा लागली खुराइजम अथौबा भारत की कोनुंग न्यू दिल्ली था की तरा निपान पांथोकिबा मणिपुर की बात कौब थौरम अमदा मणिपुर की इरांग असगी मतांगदा लाना उहनबा याबा वाफम कया यावकिबा अदुबो सेंदोंगनबा अमदी अचुंबा अदु मियामदा खंगनबा ngasi कोकोमिना सिंदुना रेबिटेल टू मणिपुर की बात कौब लाइव पैनल डिस्कशन अमा पांथोक्रे था कुनमाथो हेना मणिपुर थोक्लिबा इरांग असी तोंगान तोंगानबा इंडिया की मफम कयादगी मियोय कयाना तोंगान तोंगानबा नेरेटिव पुथोक्तुना लाना उहनबा याबगी फिबम लागली हाइना कोकोमी की कन्वेनर खुराइजम अथौबना फोंदोक्रे ngasi क्लासिक होटल पांथोकिबा खना नैनबगी थौरम अदुदा रिटायर IAS RK निमाय IGN ट्राइबल यूनिवर्सिटी की एसोसिएट प्रोफेसर डॉक्टर होमेन थांगजम डेम यूनिवर्सिटी एसोसिएट प्रोफेसर डॉक्टर नोनी अरामबम कोकोमी की कन्वेनर खुराइजम अथौबा हिस्टोरियन डॉक्टर मालेम निंगथौजा अमदी मसाद की फॉर्मर प्रेसिडेंट मीरा साहा कोरीना पेनेलिस्ट ओइदुना मणिपुर की बात तोंगान तोंगानबा मियोय कयाना फोंदोकिबा वाफमसिंग नैनदुना असुम अरानसिंग पुथोकी लोइनना UNI की ब्यूरो चीफ निंगथौजम सैचरजितना मॉडरेटर ओइकी तोंगान तोंगानबा टीवी चैनल तिंगदा लाइव थादुना पांथोकिबा थौरम अदुगा मरी लैनना कोकोमी की कन्वेनर खुराइजम अथौबना फोंदोकिबदा था कुनमाथो हेना चरांगनदुना लैरिबा इरांग असिगी मरक्ता तोंगान तोंगानबा इंडिया की मफमसिंगदगी मियोय कयाना तोंगान तोंगानबा नेरेटिव पुथोक्तुना डिसइनफॉर्मेशन अमदी मिसइनफॉर्मेशन कैंपेन कया चथादुना थोक्लिबा इरांग असी लान ओहनकिबा याबगी फिबम अमदा लागली मरम असिदगी तोंगान तोंगानबा मरु ओइबा इशू कया अमा लान ओहनकिबासु लैक्रे मतम अमदा कुकी मिलिटेंट सिंगना ड्रोन बॉम्बिंग चथरकपा मतमदा इंडिया की आर्मी स्टिप यावना मणिपुर ड्रोन बॉम्बिंग चथबा लैते ग्राउंड रिपोर्टगी खंगबा ngamle हाइना फोंदोकिबा अमदी थैदोकनबा होनकिबा अदु हंदकता NIA ना कोर्ट फाइल तौरकपा मतमददी ड्रोन बॉम्बिंग निंफु हेना थाददुना लांदाख्रे मधुदा चेनबा मियोय चुफारे हाइना फोंदोरकपा असिना इंडिया की अचौ असांग कया अमसु मणिपुर की इरांग असिगी मतांगदा मिस इन्फॉर्मेशन कैंपेन चथदुना लमदम असिगी मिसम मियाम कयादा चममनबा पोहले हाइबदु मयेक सेंगले हाइकी अरामबाई तेंगोल का गवर्नर का वारी सानरुबगी पांदम खरा गवर्नर लापसिदा अरामबाई तेंगोल की ngasi akoi pung ama chumna akoi wari sanajabani akoi hanugumna hana mamangda akoi pisin jagi ba akoi memorandum chap manaba memorandum asigi jai kumar bala honorable governor jong pisin jai ai riba keno si memorandum ji mayam lobi ba yagani ngasi akoi gi memorandum ne foreign keno photo copy ba yagani aduga tai thudok leite akoi manungda understanding khar leinare adu understanding do akoi kona miyam damu khanjar Lai sede to matang kitang haibiru adu matang to koi wari sanai ba adu gi sanai ba photo gi condition do condition khar tang update tawjar ki ge do condition lai ri adu akoi ngasi makti kurai matang do kai haijar adu kanang na yauge ngasi wai sana basi akoi gi CMP gi commissioner amunindro IPRO isamak Robin ade akoi Luchingpurel chief gorongan hukuman ada unit 19 gi commander ko kano langol baga akoi mari una jabi government side ki keda ba government side yauge government side to ko na su yaude governor kai thadab ke taibi ba governor की थाजा बसी फुल पीस लानी है कि दुगुम थाजा पीरी अदुमाय तौरगा अखोई दसु माना रिक्वेस्ट तौरी जी करी है तारे पीस एंड नॉर्मल सी लागना अखोई मैम मतेंग पांगबी हौजिकी खुलाई नुंगाई मैम पिखना बखना बसी सिचुएशन जी लोयर मतुंगदा हाईवे अखोई लेदिबा हाईवे निमक लोय हांगदोगा अखोई लोयनमक चंगना थोंगना याबा हानगी हानगुम नॉर्मल सी लेबा स्टेट अमा याम इंग तपलेबा अमा दुंबा लेबा अमा ओइना बा माना अथु मतुन होनरनी हाबदो मतंग खुलाई थादोक पसिदा कनो सोल्यूशन पुरक पंगमगनी ना आरामबाई तेंगोल थाजा बिब्रा ताइबी उबा अदु अखोई कोना मतंग साब हाइजर ngasi mak हाइजर थैंक यू निम्फु दरुक सुबा RPF की इंडिपेंडेंस डिमांड डे थौरम पांथोक्रे आइना थिंख्रबा मणिपुर की लाल हौलुप रिवोल्यूशनरी पीपल्स फ्रंट की निम्फु दरुक सुबा इंडिपेंडेंस डिमांड डे की थौरम ngasi फेब्रुवारी 15 लेबाक पोकपा नुमिता मणिपुर अमसुंग मणिपुर की वांगमदा लेबा पार्टी अमसुंग PLA की यूनिट डिपार्टमेंट स्टेशन खुदिमकता पांथोक्रे हाइना RPF की डिप्यूटी सेक्रेटरी पब्लिसिटी सेक्रेटरी रोबेन खुमना खुदेकपीदुना प्रेस थादोरकपा चिरोल अमन हाइरी RPF के सेंट्रल ब्यूरो की मखादा लेबा डिवीजन की मफम सिंगदसो पार्टी की मपोक कुमोनगा मरी लेनना फ्लैग फेस्टुना मदि ईस्टर्न चिंगबा थेतुना मफम अदुगी मियामगा पुना थौरम पांथोकमिनकी नुमित असेगी मपुंग ओइबा थौरमदी पार्टी की फिरालदा इकाई खुमनाबु उतुना इमा लेबा की दमक थवाई कटख्रबा अथौबा सिंगी मफमदा कोकनोंदुना उतकी लोइनना RPF की प्रेसिडेंट MM ngobana मणिपुर की मियामदा पीबा याइफा पाउजेल पाथोकपना मरु ओइबा थौरम ओइकी हाइरी अरोइबदा RPF की निम्फु तरुक सुबा मपोक कुमोन की पाउजेल असिना मणिपुर येलहौंगैदगी खुंदामिनरिबा कांगलुप पुमनामका अमत ओइना पुनसिनदुना
इरैबाक मियाँगीदमक हेन्ना मांजिल थाना कथोकपा ngamba nungsi chanana hingminaba amasung maipakpa purakpa ngamba oirasanu haina iraichasingda thamjari hairi SP Thoubal Sir Sarangtem Ibom Chana Phongdokkibada social media da responsibility leitaba amadi share tawbada sokadaba tawbiganu aduna awafamda taba yai hairi ai samak Dr. Sarangtem Ibom Chasing Superintendent of Police Thoubal ai samangna ai miyamda apilam khak tawjari madudi akoina social media post hojikti social media gi matamni internet gi matamni am chawkhale aduga social media si koi mi khudimona sinadaba yamana yawnadre haiba tare adubu akoina social media asi koi citizen khudimona with responsibility sinabi wani ai ngonda apil tawjari mau ama thauri yanduna siramle ngarang ahing nongyai matung pung 12 minute ni purom daba matamda mau ama masagi phamung kada thauri yanduna siramle hairi thauri yanduna siramliba mau asi Thoubal Laisang Tem Maisnam Lekai dagi Thaudam Ayingbi Devi Sahini Pu Mapuroiba TS Sanjoy Kawi mahak masagi tumpham kada thauri yanduna siduna leiramba imung manunggi miyoi singna thengnarakpadagi Jenims Hospital da pukatuna laikananaba honari question leak oihanbada chenaba sing chairak pigadabani Desam ge Secretary General Nongthombam Thoithoibana haikre Bosemna loba class 10 ge exam ngasi thokpa social science subject exam pangthokadaba pung khara walingaida question leak oiduna social media WhatsApp group ta thadoragliba se akanba mongda yaningnaba phongdokpaga loinana masida chenariba khudima action lokhatnaba Chief Secretary na luchingduna inquiry committee semduna thidolaga chairak pigadabani wafam asi kwa kaithel da leiba desangi office ta ngasi paumi singa unaba mada mahangna phongdokibani mahangna maka taraduna tha asigi 18 dagi Board of Secondary Education Manipurna handak chahi 2025 gi class 10 gi examination pangthoktuna lakibadu ngasi humni chanba social science thokba numit ase ayuk pung 9 da hogadaba matam khara walingai ayuk pung 9 makhairom tabda social media ma oiriba WhatsApp group anida inner football geography amadi all is goal question thadorakpa thengnarakpadagi pangthokliba examination asi bosemna kaya yamna thamoi sengna pangthoklibage haibadu miyam amadi lengangna yengchinba matam oire examination asida OC amadi AOC amadi mathau karamna pangthokki haibasi thidokpa matam oire mamangdagi desamna aranba tawbaseng chumthoknaba akanba mineng changduna lakibani ngasi thokliba thodok asi Chief Secretary na inquiry committee semduna athuba matamda thidokpiu thodok asida Mahiroi Lob School tawriba Ojasing amadi Mahiroi Singh Guardian Singnasu aranba tawbaseng thidoktuna akanba mongda chairak piduna asigumba aranba tawbaseng muthanaba honaminasi haiki Ekar 35 romda tharamba popi yantatkre ngasi ayu pung 9 dagi nungtil pung 2:30 rom taba paubada Kangpokpi District Police Forest Division Kangpokpi 4 Koi O 133 Battalion CRPF SDPO SPM timna lam ekar 35 romda tharamba popi pami singyatatuna mangankre District asige Cycle Police Station gi nakal Hill region da tharamba popi pambi sing adu chaurangna lupa crore ahum henbagi kani puthokpa ngamba yai haina official source achina phongdoragli Governor na illegal oiba khulai sing numitareni gi manung surrender tawnaba khangalakiba adu matam kharaga sangdokpinaba All Manipur Bar Association ambana Governor da aiba cherol ama pisinkre Thiba humagi thabak chathabada gypsy ama yauna tongan ba polam sing phagatkre Pamdaba thodok sing thoktanaba laukhalakpa section thaurangi saruk ama oina ngasi ayuk security force na langa telmayai lekai da thiba humagi thabak chathabada registration plate amasung document yaudaba Maruti Gypsy gari yauna tongan ba polam kaya phagatpa ngamle hairi thiba humagi operation aduda yum 38 romda sangduna thiba humagi thabak chathagi miyoi 43 romda masa-masagi saktakte puthok haduna verification chathagi Thiba humagi thabak chathaba aduda yum amada lairamba number plate amasung document yaudaba Maruti Gypsy ama police na seize tawki tungda yum adumaktada nongmagi sling yauna sijinarama yai haina chingnaba pi khara lairambadagi madusu seize tawki operation adu makata na chatharakpada Tingelekaida cement bag na saba bunker ani lairambadagi manungda sangduna yenglubada blanket mon amadi hidak langta khara lairambadagi polamching adusu seize tawki tungda bunker sing adusu sidogi hairi mitai victim more da sinduna wakat mifam chathakre khulngakpa phaba yaroi amadi lamdam asida NRC mapung phana chana lu haiba yauna tongan ba demand kaya tawraduna mitai victim more da sinduna singdamai kongba road da leiba
Athletic Sports Association gi sanglen mamangda wakat mifam chathakri. Wakat mifam aduda khulngakpa faba yaroi athubada NRC chanahalu no separate administration amadi resettle IDP haina thaba play card sing sizinaki lamdam asigi tongan mafamda hangba relief camp singda changjapam lauduna leiriba kayana saruk yaduna chathakiba wakat mifam aduda saruk yakibi more ward number 7 Turel wangmadagi ahan them toy kaubi IDP aman hai Haujik Manipurgi Chingkhong Chingya kayada khulngak liba nahasing phagatpagi thabak ama chatharakliba ase athubada lepiyu khulngakpasing ase thoklamdrabadi ngasi lamdam asigi misam miyamna ingna hingba ngamlibasi ngamlamdabasu yai khulngakliba nahasing fanaba honarakpada madugi mayokta lamdam asigi mama oibisingna matam pumnamakta chongthoktuna lakpani hainasu mahakna makhatana phongdoki